ꯅꯤꯡꯊꯤꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯔꯠ ꯁꯦꯞꯀꯤ ꯃꯑꯣꯡꯗ ꯄꯤꯡꯅ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯪꯂꯛꯐꯝꯗꯨꯗꯁꯨ ꯔꯣꯁ ꯄꯦꯇꯜꯁ ꯀꯌꯥ ꯑꯃꯅ ꯄꯔꯦꯡ ꯁꯥꯡꯅ ꯊꯥꯔꯝꯃꯤ ꯑꯃꯗꯤ ꯏꯁꯤꯡꯗꯨꯗꯁꯨ ꯄꯦꯇꯜꯁꯤꯡ ꯑꯃꯗꯤ ꯃꯩꯁꯤꯡꯗꯨ ꯇꯥꯎꯍꯜꯂꯝꯃꯤ ꯊꯥꯗꯣꯏ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗꯦ ꯃꯄꯤꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯖꯔꯛꯏ ꯌꯨꯍꯦꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯤꯔꯒ Will you marry me? ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯃꯀꯣꯛ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯝꯃꯤ ꯌꯨꯍꯦꯟ ꯈꯨꯗꯣꯞ ꯑꯗꯨ ꯂꯦꯐ ꯔꯤꯡ ꯐꯤꯡꯒꯔꯗꯨꯗ ꯁꯤꯕꯤꯔꯛꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ ꯌꯨꯍꯦꯟ ꯑꯃꯨꯛ I don't want to stay further anymore without you so let's get married ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯗꯥ ꯌꯨꯍꯦꯟ ꯑꯩ ꯌꯥꯔꯦ ꯌꯨꯍꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯞꯅ ꯊꯣꯏꯊꯣꯏ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯕ ꯄꯥꯝꯃꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯞꯊꯣꯛꯅ ꯊꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯂꯁꯤ ꯑꯩ ꯗꯥ ꯌꯨꯍꯦꯟꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯊꯣꯏꯊꯣꯏꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗꯁꯨ ꯊꯥꯒꯠꯂꯛꯏ ꯐꯖꯔꯕ ꯕꯣꯝꯕ꯭ꯂꯥꯁꯤꯡꯒꯤ ꯃꯈꯣꯜ ꯀꯌꯥꯁꯤꯡꯗꯨꯁꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯊꯪ ꯊꯥꯒꯠꯂꯛꯏ ꯊꯥꯗꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯖꯩ ꯑꯌꯥ ꯗꯥ ꯌꯨꯍꯦꯟ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯤ ꯏꯆꯥ ꯌꯨꯍꯦꯟꯁꯨ ꯌꯧꯔꯛꯑꯦꯗꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯅꯤ ꯌꯨꯍꯦꯟꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯂꯤ ꯌꯥꯔꯦ ꯑꯁꯣꯝꯗꯁꯨꯅꯦ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯍꯧꯗꯧꯔꯕꯅꯤ ꯃꯆꯥ ꯊꯣꯏ ꯅꯪꯁꯨ ꯅꯐꯤꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯅꯦ ꯏꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯎ ꯍꯥꯏ ꯏꯆꯥ ꯌꯨꯍꯦꯟꯒ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯔꯝꯒꯦ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯁꯠ ꯂꯥꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ ꯌꯨꯍꯦꯟꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯄꯥꯕꯨꯡ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯂꯨꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯂꯨꯗꯦ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯒꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯦꯛꯇ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯨꯍꯦꯟꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦꯗꯣ ꯑꯩꯅꯁꯨꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯄꯥꯝ ꯄꯥꯝꯕ ꯃꯁꯛ ꯃꯒꯨꯟ ꯂꯣꯏꯅ ꯎꯕ ꯐꯪꯏ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯕ ꯐꯪꯖꯔꯛꯇ꯭ꯔꯤꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯅ ꯃꯥꯕꯨ ꯌꯣꯛꯂꯛꯄꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕꯇ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯌꯣꯛꯂꯛꯄꯅꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯃꯥꯕꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯒꯗꯕ ꯃꯤꯁꯛꯁꯦ ꯏꯆꯥ ꯈꯛꯇꯅꯦ ꯍꯥꯏꯕꯁꯨ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯃꯣꯠꯇꯣ ꯇꯥꯅꯤꯡꯗꯨꯅ ꯏꯄꯥꯅ ꯀꯧꯔꯤꯕꯅꯤꯅꯦ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯍꯦꯛ ꯈꯨꯝꯗꯣꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕꯤꯗ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯏꯌꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯄꯥꯒ ꯌꯨꯍꯦꯟꯒꯁꯨ ꯅꯣꯛꯊꯣꯔꯛꯏ ꯅꯤꯡꯊꯧꯅ ꯏꯆꯥ ꯌꯨꯍꯦꯟꯗꯤ ꯀꯩ ꯈꯜꯂꯤꯕ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯑꯍꯜꯁꯤꯡꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯅꯆꯥꯁꯨ ꯌꯥꯖꯔꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯊꯨꯕꯗ ꯆꯥꯎꯅ ꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦꯅꯦ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯤꯗꯨ ꯂꯤꯔꯛꯄꯅ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯅꯥꯀꯣꯡꯗ ꯕꯣꯁ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯧꯖꯤꯛꯃꯛ ꯎꯅꯅꯕ ꯍꯥꯏꯔꯛꯏ ꯊꯥꯅꯤꯜꯁꯨ ꯐꯔꯦ ꯂꯥꯛꯅꯕ ꯇꯧꯒꯦ ꯍꯥꯏꯈꯣ ꯐꯒꯅꯤ ꯕꯣꯁ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯜ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯏ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯔꯕꯤꯕꯨ ꯃꯃꯤꯠꯇꯨ ꯄꯨꯟꯁꯤꯜꯂꯛꯏ ꯔꯕꯤꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯀꯔꯝꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯨꯅꯦ ꯑꯩꯅ ꯇꯥꯕ ꯄꯥꯝꯃꯤꯁꯦ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ ꯊꯥꯅꯤꯜꯅ ꯅꯪꯅ ꯈꯪꯅꯤꯡꯉꯤꯕ ꯆꯤꯡꯈꯩ ꯌꯨꯍꯦꯟ ꯑꯩ ꯂꯣꯏꯅ ꯃꯁꯛ ꯇꯥꯈ꯭ꯔꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟ ꯃꯈꯥ ꯇꯥꯕ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯏꯆꯟ ꯅꯨꯄꯤ ꯂꯥꯏꯖꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤꯒ ꯑꯃꯠꯇ
ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯏꯆꯟꯅꯨꯄꯤꯕꯨ ꯂꯥꯝꯁꯤꯟꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯔꯕꯤ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅ ꯂꯥꯎꯔꯛꯑꯝꯃꯤ ꯑꯩ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯔꯛꯄ ꯑꯩ ꯄꯥꯝꯃꯤ ꯑꯩꯒꯤ ꯆꯔꯥꯡꯅꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨꯕ ꯊꯥꯅꯤꯜꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯦꯟꯕꯅꯤ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯅ ꯂꯩ ꯃꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯍꯨꯏꯌꯥ ꯐꯔꯕꯗꯤ ꯃꯥꯡꯖꯒꯅꯤ ꯃꯥꯡꯖꯕꯅ ꯅꯁꯔꯨꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡꯂꯛ ꯑꯣꯏꯒꯅꯤ ꯃꯁꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯀꯔꯝꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯃꯈꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯪꯅ ꯈꯪꯅꯤꯡꯕꯗꯨꯕꯨ ꯍꯥꯏꯕꯅꯤ ꯁꯤꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯦꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯔꯝꯗꯁꯨ ꯊꯤꯒꯠꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯕꯤꯕꯨꯅ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯈꯝꯐꯝꯗꯨꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯪꯈ꯭ꯔꯦ ꯔꯕꯤ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯔꯦ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯒꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯊꯧꯔꯛꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯕ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯂꯥꯏꯖꯥ ꯃꯥ ꯀꯅꯥꯅꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯊꯤꯒꯠꯆꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯇꯥꯔꯕ꯭ꯔꯥ ꯔꯕꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯆꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯊꯧꯗꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯝꯗꯥꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯂꯩ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯨ ꯃꯐꯝꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯞꯅ ꯔꯕꯤꯕꯨ ꯎꯔꯛꯏ ꯊꯧꯕ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯣꯁ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯇꯞꯅ ꯏꯪꯅ ꯇꯧꯁꯤ ꯑꯁꯤꯒꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯟꯅꯧ ꯐꯒꯅꯤ ꯕꯣꯁ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯔꯕꯤꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯔꯕꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯟꯈꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯉꯛꯅ ꯑꯁꯨꯛ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯃꯅ ꯑꯃꯨꯛ ꯁꯤꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯥꯔꯤꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯅꯦ ꯊꯧꯕ ꯍꯥꯏꯐꯦꯠ ꯃꯐꯝ ꯖꯒꯥꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯑꯇꯩꯁꯤꯡꯗꯨꯁꯨ ꯐꯒꯅꯤ ꯕꯣꯁ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ ꯔꯕꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯏꯖꯒꯤ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯂꯥꯏꯖ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯀꯥꯆꯤꯟꯗꯨꯗ ꯂꯩꯔꯝꯃꯤ ꯔꯕꯤ ꯇꯞꯅ ꯆꯪꯂꯛꯄꯗꯨꯗ ꯂꯥꯏꯖ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡꯗꯨꯗ ꯃꯦꯜꯂꯒ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯌꯥꯝ ꯀꯤꯖꯅ ꯂꯥꯎꯔꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯀꯤꯖꯩꯌꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯔꯕꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯈꯖꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯄꯥꯈꯠꯀꯅꯨ ꯑꯩꯅꯦ ꯑꯩ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯂꯥꯏꯖ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯃꯁꯥꯗꯨ ꯌꯥꯝ ꯀꯤꯖꯅ ꯌꯦꯡꯂꯛꯏ ꯔꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯁꯥꯗꯨ ꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯕꯤꯒꯤ ꯄꯥꯝꯕꯣꯝꯗꯨ ꯆꯦꯠꯅ ꯄꯥꯏꯖꯗꯨꯅ ꯉꯥꯊꯔꯒ ꯇꯨꯝꯊꯔꯛꯏ ꯔꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯔꯕꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯂꯥꯏꯖ ꯔꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯗꯤ ꯌꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯔꯕꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯔꯕꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯄꯣꯞ ꯇꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯖꯕꯨ ꯄꯝꯈꯠꯄꯤ ꯑꯗꯨꯒ ꯕꯦꯠꯇꯨꯗ ꯇꯨꯝꯍꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕꯗꯨ ꯆꯤꯡꯈꯠꯄꯤꯔꯛꯏ ꯔꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯗꯣꯛꯇꯔ ꯔꯕꯤ ꯇꯧꯔꯤꯕꯁꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯕꯣ ꯁꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯔꯁ ꯕꯤꯂꯥ ꯂꯩꯈꯤꯗꯕꯁꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯍꯧꯖꯤꯛ ꯃꯐꯝ ꯃꯐꯝꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯏ ꯄ꯭ꯔꯦꯁꯇ ꯃꯦꯗꯤꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯅꯔꯛꯏ ꯃꯤꯍꯥꯠꯄꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯤ ꯑꯁ ꯂꯨꯗꯧꯔꯤ ꯇꯧꯔꯤꯕꯁꯤ
ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯔ? ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ. ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯨꯃꯛ ꯍꯥꯏꯔꯨꯕꯗ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯣꯏ. ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯦꯁꯦꯟꯃꯛꯇꯁꯨ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ. ꯑꯁ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯁꯔ, ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯈꯔ ꯀꯧꯔꯒ ꯑꯁꯦꯡꯕꯗꯨꯃꯛ ꯍꯥꯏꯖꯔꯗꯤ ꯌꯥꯕ ꯌꯥꯏ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯕꯤꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯍꯥꯏꯖꯔꯕꯗꯤ ꯏꯔꯥꯡꯁꯦ ꯈꯔ ꯅꯦꯝꯊꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯁꯔ. ꯃꯗꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ. ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯊꯤꯡꯖꯤꯟꯅꯕ ꯁꯔꯀꯥꯔꯅꯁꯨ ꯋꯥꯔꯣꯜ ꯊꯣꯛꯈ꯭ꯔꯦ. ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯁ꯭ꯇꯥꯐꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯅꯕ ꯂꯦꯞꯅꯔꯦ. ꯔꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯔ, ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯇꯧꯈꯤꯁꯤ. ꯑꯗꯨꯝꯅ ꯅꯤꯡꯍꯟꯅꯕ ꯇꯧꯔꯣꯏꯁꯤ. ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯂꯟꯆꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ, ꯌꯥꯔꯔꯣꯏ. ꯑꯩꯁꯨ ꯈꯪꯉꯤ ꯗꯥꯛꯇꯔ ꯔꯕꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯁꯥꯒꯤ ꯃꯊꯧꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯗꯨ ꯌꯥꯔꯔꯣই. ꯅꯔꯁ ꯗꯣꯛꯇꯔꯁꯤꯡꯒꯤꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯌꯥꯅꯕꯗꯤ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ. ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯒꯅꯨ. ꯄꯤꯁꯛ, ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏꯁꯨ ꯄꯨꯟꯅ ꯇꯤꯚꯤꯗ ꯂꯥꯛꯄ ꯄꯥꯎꯁꯤꯡꯗꯨ ꯇꯥꯔꯝꯃꯤ. ꯄꯤꯁꯛꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯅꯦ ꯍꯤꯡꯗꯧꯔꯤꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯍꯥꯠꯂꯝꯃꯦꯒ ꯁꯤꯔꯝꯃꯦꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ. ꯂꯤꯛꯂꯥꯏꯁꯨ ꯑꯗꯨꯅꯦ, ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯔꯁ ꯕꯤꯂꯥ ꯂꯩꯈꯤꯗꯕ, ꯃꯤꯍꯥꯠ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤ ꯇꯧꯔꯤꯁꯦ. ꯅꯠꯇꯦꯅꯦ, ꯃꯈꯣꯏ ꯃꯌꯥꯝ ꯂꯧꯇꯨꯅꯔꯒ ꯍꯥꯠꯂꯤꯕ꯭ꯔꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯑꯩꯍꯥꯛꯇꯤꯅꯦ ꯁꯣꯔ ꯐꯥꯎ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦꯍꯦ. ꯑꯗꯨꯅꯅꯦ ꯏꯃꯥꯒꯤꯗꯤ ꯉꯜꯂꯤꯀꯥꯟꯁꯤꯗ ꯅꯌꯨꯝꯗꯣ ꯀꯣꯛ ꯀꯣꯛ ꯄꯥꯜꯍꯧ, ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯕꯨ ꯂꯥꯛꯑꯕꯗꯤ. ꯉꯥꯟꯊꯣꯏꯅ ꯏꯃꯥ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯣ? ꯏꯁ ꯏꯔꯥꯡꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯣ ꯄꯥꯟꯈ꯭ꯔꯣ ꯄꯥꯟꯈ꯭ꯔꯣ. ꯅꯣꯏꯇ ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯒꯅꯦ ꯏꯃꯥꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ. ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯆꯦ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯑꯩ ꯍꯦꯛꯇ ꯆꯦꯜꯂꯒꯦꯀꯣ. ꯏꯃꯥꯅ ꯌꯥꯔꯕꯅꯤꯅ ꯆꯦꯜꯂꯒꯦꯀꯣ. ꯂꯤꯛꯂꯥꯏꯅ ꯅꯪ ꯂꯩꯔꯝꯃꯨꯗꯅ ꯑꯉꯥꯡ, ꯅꯪ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥꯕ ꯅꯪ? ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯅꯔꯛꯏ. ꯉꯥꯟꯊꯣꯏꯁꯨ ꯆꯦꯅ ꯍꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯌꯥꯖꯔꯕꯗꯣ. ꯆꯦ ꯑꯗꯨꯃꯥꯏꯅꯅꯦ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯇꯟꯖꯕ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯣ. ꯃꯁꯤꯗ ꯅꯦꯠꯀꯤꯗꯍꯦ. ꯍꯥꯏ ꯏꯔꯦꯟꯖꯅ ꯂꯩꯌꯨꯀꯣ, ꯑꯃꯨꯛ ꯂꯥꯎꯅ ꯈꯣꯠꯅ ꯇꯧꯔꯛꯀꯅꯨꯀꯣ. ꯂꯤꯛꯂꯥꯏ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯑꯉꯥꯡꯅꯤꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ, ꯑꯔꯤꯕꯤ ꯀꯥꯏꯅ. ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯖꯔꯛꯇꯦꯕ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯔꯛꯏ. ꯃꯉꯥꯜꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯃꯄꯤꯗꯨ ꯁꯨꯝ ꯍꯣꯡꯗꯣꯛꯅ ꯀꯣꯜꯗ ꯄꯥꯏꯔꯛꯏ. ꯍꯜꯂꯣ ꯊꯣꯏ. ꯂꯤꯛꯂꯥꯏ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯅ ꯄꯨꯡ 10 ꯇꯥꯗꯧꯔ ꯁꯤꯐꯥꯎꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯃꯥꯏ ꯀꯥꯏꯗꯩ ꯁꯥꯎꯅꯣꯍꯦ, ꯈꯛ ꯌꯥꯛꯅ ꯍꯨꯝꯖꯤꯜꯂꯛꯏꯁꯤꯕꯣ. ꯐꯣꯟ ꯐꯪꯉꯤ ꯇꯧꯔꯛꯇꯦ, ꯃꯔꯣꯟ ꯃꯔꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯕ. ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯏꯕꯥꯅꯤꯒꯤꯁꯦ ꯈꯪꯅꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯅꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ. ꯃꯉꯥꯜ ꯇꯞꯊꯅ ꯊꯣꯏ, ꯑꯣ ꯑꯩꯒꯤ ꯊꯣꯏ, ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕ꯭ꯔꯥꯕ? ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯥꯕ? ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦꯕ, ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯗ꯭ꯔꯗꯤ ꯕꯨꯠꯅꯔꯣ ꯇꯧꯔꯤꯁꯦ? ꯍꯩꯃꯥ ꯊꯣꯏ, ꯅꯪꯕꯨ ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯒꯤ ꯗ꯭ꯔꯦꯁ ꯐꯥꯎ ꯍꯣꯡꯗꯣꯛꯇ꯭ꯔꯤꯌꯦ. ꯅꯪ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯌꯥꯔꯦ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ. ꯀꯩꯗꯧꯔꯒꯦꯕ? ꯑꯩꯈꯣꯏ ꯊꯣꯏꯅ ꯄꯦꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯎꯔꯒꯦꯅꯦ? ꯀꯅꯥꯝ ꯀꯩꯝꯇ ꯍꯥꯏꯕ ꯅꯠꯇꯦ. ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ, ꯁꯤꯠꯂꯔꯣꯏꯗꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤ ꯀꯩꯝ ꯈꯪꯂꯝꯃꯣꯏꯅꯦ. ꯃꯉꯥꯜ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯋꯥꯟꯊꯒꯩ ꯅꯣꯛꯏ. ꯍꯩꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯥꯅꯦ? ꯍꯥꯏꯅꯦ. ꯏꯕꯥꯅꯤꯁꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯁꯤꯔꯣ? ꯍꯣꯏ ꯂꯥꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯃꯒꯦ, ꯆꯦꯜꯂꯁꯦꯕ. ꯁꯣꯏꯔꯦ ꯊꯣꯏ, ꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ, ꯑꯃꯨꯛꯇ ꯇꯥꯎꯀꯣ. ꯂꯤꯛꯂꯥꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯉꯝꯁꯨ ꯉꯝꯂꯝꯃꯣꯏꯅꯦ. ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯛꯏꯅꯣ? ꯉꯝꯗꯕꯒꯤ ꯅꯠꯇꯦꯕ, ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯃꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ, ꯑꯗꯨꯒꯤꯅꯤ. ꯏꯕꯥꯅꯤꯗꯣ ꯀꯨꯏꯔꯔꯣꯏꯗꯕ, ꯑꯗꯨꯒꯤꯅꯦꯕ. ꯌꯥꯔꯦ, ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ. ꯅꯪꯗꯪ ꯍꯦꯛ ꯂꯨꯍꯣꯡꯉꯨꯔꯣꯕ, ꯑꯩꯗꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯁꯥꯔꯒ ꯂꯩꯖꯔꯒꯦ. ꯊꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ. ꯈꯨꯃꯨ ꯊꯣꯛꯑꯁꯨ ꯂꯧꯕꯤꯒꯗꯕ ꯑꯩꯅ ꯂꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?
तानिंगदे चो नुसिबिया सावरनुबा अमदा कौबिरकनुको अइबु नुसिबिरा ए मानी कइनो अइगे अमता गाइरबी नुसिबिनी कइनो अइ ताबिदे हारिसिनिको अइ ताबिदे हाइसिनि असमना अनिदुसु मरै तौना तौना ओइनरप तौना वारी सनै सोमदसु रबी अहिंगदुदा अमुक चटनी अमुक लेपकनी अमुक हिप्पी मसादो ngahakta phawba leitaba phangamde hoida migi personal matter sida aina su yamna kupthana khangiluri basina kaigin ai kemta khalaroge da among mathanta wahang kaya amasu hangjai karamna kamaina kali thodokdagi oikhibana aduga chingkhai ga karamna mari leinariba mana karamna pause tamluriba I soidana kokse thugai ba sor cool down relax I fana oidna su mahapudi fana balayengani masada chayena ba wahang kaya sinarabi pothaw haiba yaramde khallaroi khallaba se ekta ngamde kariguma thauri amana punduna thamkibagum hekta makhalai tasena laijaki dama asuki matik wajarami mabu ataiga mimana bangam na ba haiduna kana wana jai aduga atai patient singdasu laijagi itop top mawong matawduna su hena lumna lawbagum su tawrami Rabi fana thengla du fawba potha ba samjaramde laijagi treatment gi dama atopa osaki doctor amadi expert singasu contact lawna duna kupna tanarami asigi sumathakta nurse bila laikhidabagi thodok adugi waroi sin amadi solve karamna tawgadagi haibadusu oiba yaba pambai singsu khalami